Maikaidagi ikai khumna jabaga loinana apil lama khatang tawjage marudi akoi hauji khut chalaga leithriba adugumba naha ani se masi tekta kaidana mama mapa gi makhutta yohan biu haiba wafam chini hanbuda khoina hajaningi se akoi mama wai bi singna masa singna tandu leita daba yamna nena ta daba situation amada mikap mirau khonga loinana tawriba se masi yengbuda khonai sida leminaba adugumba silinau furup amoina akoi masi khangbuda yamna wai tabada yamna nuaite aduna masi mioybugi minungsi yengaga adumba nahasing ado adumba masing dugi makhutta yohansi haiba belse masi makhatanga koi yamna ikai khumnana yamna nolukna masi wafamse koi thamjabani aduga loinana conflict sida thoiba conflict sigi manungda miyoi kya ma sihre miyoi kya gi punsi pikhamna kare maral leichatraba micham kya gi punsi pikhamna kare nupi angang kya gi punsi su pikhamna kare allaman kya gi punsi su pikhamna kare asigumba conflict asigi manungda conflict sida yauriba kuki amasung akoi maitai anigi miyoi singta natana akoi pangan singi aduma miyoi kaya su conflict sigi manungda punsi pikhamna khare loi lekhidre naga ichili nau singi maratta gisu lekhidawa yaukhrabani sumaina leiriba conflict sida akoi mi kaya gi mikap pirau khon maran leijadraba miyoi kaya gi tengtha khon masina akoi gi yei pagiram damsi punin nillaga wana lelaba sigumba matamasida akoina nahongdana wafam ama khatan akoi ningsing janingi conflict sigi ahanba haurakpa matam aduda akoi maikai salai khandana akoi lamai chapagumna sigumba violence ki mairi sina santorakpa matam aduda akoi mioi kayama kuki ichini nausingna kalakpa maitai kaya amagi wari su leiri habase mayamongtan ningsingbiyo aduga maitai ichili nausingna kanbikhiba kuki kaya amagi wari su leiri habase mayamongtan ningsingbiyo ahanba horakhiba megi tang ahumduda akhoi hata golapati gi area da akhoi akoi bada leiriba kuki ichili nausinggi khun mayam sidagi adugumba chenchel lakhiba akhoi pangan singi yum singda lakhiba matamduda akhoi pangan singna lawjakhiba thodangdo madu tang hanna ningsingbiyo matamsida akhoi hata golapati gi area sida akhoi thangnabada leriba khunchingsidagi chenchallakpa miyoi singdo madu akhoi mayamsi thawai kannanabagi damakta akhoi pangan singna angamba thodang lawraga honari ngai gi maraksida maikai kaya amadagi maitai chilinau singna kuki kaya amasu puraga mafam sida thinjan birakhiba safer place ne na khallaga hata golapati area da maitai singna thilakhibodo akhoi mitna uhauba akhoi na khangjabasu leiri miyoi bagi minungsi haibase masi thamoi dagi tholakpani masi kalupki lanchu oichano oiningbasu oichano miyoi bagi minungsi gi adugumba ichiangdude madudi thoiba conflict sigi manungdasu leiri haibase masi kalup animakki chininau singda akhoi ngasi phawbada pangan community na akhoi haijatuna akhoi laujatuna laibani aduna masigi manungda ngasi nahani khutchalaga leikhriba nahani se masi masigi matanga akhoi na thamjaningbadi it is the right time to show your compassion masina akhoi mioiba khunai sida akhoi thamoi panba thamoi gi oiba adugumba message ama miyamda pibada choba mating oibasu oisano haina akhoi haijabaga loinana mioi ani se masi tekta kaidana masi magi family da yohanbiu haiba mafamsi thamjake loinana kwakta area da akhoi maitai kaya ama Churasanpur maikaidagi kwakta yohananabu honabada kuki silinau singna mating pangaga kwakta yohanlakhibado madusu pangan community na witness oiri aduna nakal animakki silinau singsida akhoi mioi bagi oiba leidariba nusinabagi marido
ꯃꯗꯨꯗꯤ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒꯤ ꯃꯔꯛꯇꯁꯨ ꯌꯥꯎꯔꯤ ꯂꯩꯔꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯂꯣꯏꯅꯃꯛ ꯃꯥꯡꯍꯟꯕꯗꯤ ꯅꯠꯇ꯭ꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯅꯤ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯏꯔꯥꯡ ꯑꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯕꯨ ꯑꯣꯏꯔꯒꯁꯨ ꯀ꯭ꯋꯥꯛꯇꯥꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯒꯨꯝꯅ ꯑꯣꯟꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯅ ꯍꯣꯠꯅꯈꯤꯕ ꯍꯇꯥ ꯒꯣꯂꯥꯄꯇꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯉꯒ ꯔꯤꯂꯤꯐ ꯀꯦꯝꯞꯒꯨꯝꯅ ꯑꯣꯟꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯈꯤꯕꯗꯣ ꯃꯗꯨꯒꯤ ꯑꯩꯈꯣꯏ ꯂꯃꯟ ꯁꯤꯡꯕꯅꯤ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏ ꯈꯟꯕꯤꯌꯨ ꯑꯉꯥꯡ ꯑꯅꯤ ꯁꯦꯝꯕꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯈꯣꯏꯒꯤ ꯑꯗꯨꯝꯕ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨꯗ ꯌꯧꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤ ꯑꯃꯈꯛꯇꯪ ꯑꯩꯈꯣꯏ ꯈꯨꯠ ꯑꯅꯤ ꯂꯣꯟꯅꯖꯔꯒ ꯑꯗꯨꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨꯗ ꯑꯩꯈꯣꯏ ꯑꯄꯤꯜꯁꯤꯡ ꯈꯛꯇꯪ ꯊꯝꯖꯒꯦ